Manipur thokliba irang asida lanjilak-tuna lairiba IDP singna lairiba fuvala amadi saitonda Nouna sariba prefabricated housing MPCC ki President K Megachandra DC Bishnupur puja ilangbam ADMT open draw amadi Police Housing Corporation ki mihut sing yauna ngasi koina chattuna ngarang yengshinkhre yengshinkhre aduga mailenena MPCC ki President K Megachandra na phungdokhibada Chatret ka marfuta taruk suraba Manipur gi lengak asina clear picture ama miyam da khanghanba ngamdaba haibasi yamna laibak chibani Manipur ki Chief Secretary PK Singh na President Road Government sigi makhada phase ahum thokna resettlement tawhangani haiba asi solution ama puraktuna masa masa ge yumda hanjin hangani haiba nate hanjin hanba yaba singna hanjil halaga yadaba singna prefabricated house da lehangani haibani Chief Secretary na thamlakliba wafam asina hena community division hangatpada masak ama oirakani mahakna makhata aduna Mamang chahigi September thadagi saba haurakliba prefabricated housing karamkanda loishingadabano haiba adu khangba ngamdre agency na formal contractor ki tender tawgadaba adu tawhogdabana PR lakpadagi tha taruk muk thabak suba lepkhre masita taklibadi madudi IDP singdaba relief material sing law singu bagi tawhoriba section sing asi masada yaudre haibadu mayak senga takle ahanba phase ta sakiba prefabricated house Sing busu tender tawdana sakre ani shuba asisu PR laktuna tender toromdana lepa asina paliba sarkar asi mapung fana fail ore haiba miya mangde yaduna leirabam wafamni haiki panba yabade fuvala da saiba prefabricated house chamaga Marfu humdoi saga toriba manungda marfu tara mapande mapung fana saba loiduna leire nifu amana foundation loiduna structure hapsin dobada watli nifu nipan amana saga toriba watli amadi saiton gi prefabricated house ki oina chamaga kunmari saga dobagi manungda nifu mari amana mapung fana loire amadi humfutara mapan amana foundation loiraba matung structure hapsin doba watli bani